Ngasinumida wairam phongkiba tongan-tonganba Manipuri sifongsing amasung thokiba thawdok wathoksingdagi maruoiba ipausing miyamna thamsigi ahanbada Kanglapaudagi lokasaraga Takhelambam Ramanandana Satjalbu Houdong haina karemnakhiba Numit 8 nigi manungda UFO Central Headquarter laktuna wokhal taminagadabani UFO Crystalline Sandokpa Takhelambam Ramananda Kaubamana Satjalbu Houdong haina karemnakhibadu Numit 8 nigi manungda Universal Friendship Organization UFO Central Headquarter haibokta laktuna wokhal taminagadabani haina UFO gi General Secretary Yumlembam Mairaba angomna paumisinga unabada phongdokre Ngasinungtul Manipur Press kapta pangthokpa paumisinga unaba amada UFO haina khangnariba Satjal Academy gi General Secretary Yumlembam Mairaba angomna phongdokibada Handak Takhelambam Ramananda hairiba miyesi tongan badarmagi natragana nat ki sanabibu karem kathaina duna matin sittunu ngang sakibama viral oirakpadagi miyamna saunaraktuna Rajya Sabha gi MP masamak thamoi sokna sauduna wathok oirakpadagi Ramanandana social media ra sengdak warol ama thamkibada ngaidinga makhatana Ramanandana Satjalbu Houdong praman tawduna noknabagi video ama social media da viral salakpa si Satjalna haksina lawi Thawdo asida Ramanandana Christian dharmagi mifam amada Satjal ni haina identify tawraba misa amada pabungnang Houdong la haina hangbada ngihak leraga mani ai Houdong na haina khumlaki haina mana paudamlaga tilliba miyabu no uhandunai humiliate tawkiba haksina lawdaba ngamroi maram aduna Ramanandana hiramasigi matangda inglisingna wakhal taminanaba organization asiga Central Headquarter haiboki thaupu basinga pau phongnaraga khudong saba mafam amada hakthengna faminaraga wakhal taminagadabani natragana social media gi khuthangda soikre lankre haina sengdorakadabani kaidongai Satjalna namphua phuda hingsana wakhal taminabigi wapum leiti Satjalna lamdamasida natana malemda ingtappa nuksisana purakpagi panam lei Jisudi atonatang pam tatin khraba phawba makhutaina singkhatpiriba oibana Prabhugi manai phunamangna magi asoiba aranba kyabu masada wakhal tahalaga asengba asumbada pusinana bohotnaminasi magi video amada maitaidi thagalaga harawi sairabadi sawi adubu masi social media ra thagalakano viral satkrabadi wathu oikrani masimangna takpadi lona ngang sakpadi yai haibanatra Bible gi fajakhraba pauktakta nangi nakhutna aran bama tawraba madi namina nataba miyeng ama yenglabadi madubu nangi haksang diki lautokho maduna nangi lemhoriba haksang atei kanma ngamgani haibasi ningsing minasi maram maduna miyamna magi asoiba aran bu kudingmak fajaba pauktak piduna matam saringe semdok mina hausi hainasu phongdokhi hari amasu makasta tajarak poina to pamaruibi pauksu miyamna thamjagi miyam loifo miyeng taminasi atopa pawmadana Femina Miss India 2023 gi contestant sing Imphal thunglakre panam pausi dige to pamaruibi pausung memna thamjagi laiba sige oina sakthoksaninga oiraba Femina Miss India 2023 gi ground gi damak laiba sige tuan state singi muhutsingadariba winner oiraba contestant sing asi Imphal gi Bir Tikendrajit International Airport thunglakre makoina ngasi Imphal gi airport thunglaba state asigi miyamna lamdam asigi oiba traditional music amasum drum ga loinana lengyana amasum kajeng lei uptuna haraukta yamna okhi Yankhaiga mapalak suba edition oina Femina Miss India 2023 asi North East na ahan bo oina Manipur na yumbu oiduna saliba thas ki saset taraga manga da Imphal gi Khumalampak Sports Complex ki indoor stadium na pangthokani Manipur na yumbu oiduna pangthokudariba Femina Miss India 2023 gi grand finale asi da laiba asi gi oina tuan state singi winner oiraba contestant kuntrana sarugagani loinana thanauzam Estrelana Stedasiki Mood Sinduna Saryagani Femina Miss India 2023 Grand Finale gi contestants ngasina airport hek thunglabaga Estrelana paumising hai Stedasida sigum ibn ma pangthokpa si isama ki oina amasum Stedasida leiriba miyam mapungoina lammasida pamjaba nupi masa singi oina yam saub khudong sab amani haikhensu pausida makhatan phongdurakli makhasa tharak poina to pawmana Manipur NRC amasum Uniform Land Law satna halo haina Sibisena Manipur Pradesh na Governor da memorandum pisinkhre Manipur NRC amasum Uniform Land Law satna halo haina Sibisena Manipur Pradesh na Manipur gi Governor Anushya Wike memorandum pisinkhre memorandum adu Sibisena Manipur Pradesh ki Vice President Y Ashok Kumar na lusingba timama na ngarang Imphal gi Rasbon da Governor da pisinkhibani
हिराम असिगी मतंग ngasi इम्फाल की बबुप्रा दा लेबा शिव सेना मणिपुर प्रदेश का ऑफिस पांगथोकपा पाउगी मिफमदा पार्टी असिगी स्टेट वाइस प्रेसिडेंट वाई अशोक कुमार ने फोंदोखिबदा मणिपुर गुंबा येलो फ्रूप सिंह खुंदाब स्टेट असिदा मपा लेबातगी लाकपा मितो मसिंग काहेना हेंजिलकपगी अवाब कया मयोनरी मरम असिना स्टेट असिदा लेरिबा मियामगी आइडेंटिटी ngakna illegal immigrants sing identify tawba mathau tare haiduna memorandum adu pisinkhibani haiki loinana state asigi tampak lamdamda mising yam khalakpana maram oiraga lamgi award pa kya mayoknariba kaya sikoknanaba singamasum tam animakta manaba land law sana hanbiu haibu wapumsu memorandum aduda pankhi haidi party asina taliba dimana si central leaders sing dasu pisinana basibasana manipur pradesh ki president m tombina lusingba team amasu delhi da lady haiden su paus na khata na phongdorakli amaromdana IMF Manipur branch na sinduna World Health Day ki thorom pangthokre Indian Medical Associations IMA Manipur State branch na sinduna Health for All haiba team da lampel pat leiba association sigi house ta pangthokre World Health Day ki thorom madu wongkai kendra gi MLA thangjam Arun Kumar IM Manipur State branch ki president Dr RK Lenin's vice president Dr S Gojendro State Secretary Dr James Elang Mamhanagi Secretary Dr NG Arun Kumar Manipur Health Mission ki Joint Director Dr Y Prem Chandra State asigi tuan ba institute singdagi lakpa mahiroi amadi lanai miyoi singna saryaki thauram aduga mari leinana MLA thangjam Arun Kumar hai malem goina ngasi World Health Day ki thauram pangthokliba si maruoina miyamda haksang phana leinabagi paujal pibani miyoibagi punsida khwaidagi maruoibasi haksang phana leibani Mipung kudimakta haksang phana leibigi matangda awareness piba madi healthcare facility yohon mathautai hauski matamda mental health asisu yamna maru oibi issue amu herakli miyamda mental problem gi matangda khanganduna masibu ngakthokna na bohona si haikena su pausita su palakli makasa tharakpoina to performana Tripura gi mitei sing amuktang oirabasu ipai pu gi haurakpu Manipura yohaningi en apranoi Manipur ki senglaba lepham sing khurumnaduna numit nipani ki khongsata Manipur laklamba Patriotic Writers Forum Tripura ki advisors weriba social and cultural activists ningomba pranoyamadi forum asigi president Gurumayum Biplab Sharma ngasi khoi ki poknapam lamdam Tripura dankre makhoi mapa mapugi horapam oiriba Manipur da leiriba senglaba sanamai gi khubam kangla da leiriba senglaba lepham sing haingang da leiriba ibudau marjing gi khubam moirang da leiriba ibudau thangjing more da leiriba ima kondong leirembina singba lepham sing khurumba da natana imphal gi nupilal complex loktak part loktak flock for museums moirangi INA museums khongjom turel ima kaithalamadi kangla museum na singba Puariga sagonaba mafam sing yengmada apian bamadi nungsiba pokladuna Manipur ihan hanba oina lakhiba ningomba pranoina phongdokhibada aikhoina lapna yengjaba madi pau tajabada Manipur si yamna irang leiba miat mipun yamna toiba amasum numit tabaga yumdagi mapan thoidaba lamdam amago uzakhi masimangna aikhoigi ipai pu singa horapam oiriba sana lepak Manipur si kijabana lakpangam khide adubo handak numit nipani gi khongsara sida uzare khangjare madudi Manipur si north east state sing manungna thoidokna mausadagi mausagi fazabana pikthana leiba ingtapa lamdam amani asiguma yamna nungairaba lamdam sida Tripura da khundariba mitei isal hinaw singna amukta oirabas ipai pu gi horakum sana leiba Manipur yohaningi Manipur sungsat satana mitei khoina Tripura da sakfokna hingma ngamloi haki ningomam pranoyamadi Gurumayum Biplabna Imphal Thadoklamda Emikupta Patriotic Writers Forum Manipur gi President Noremam Khamaluang Secretary Rakesh Norem Finance Secretary Devajani Life Member KK Wahengbam Dr. Lauriam Shantani amasum Norem Romila Eminence Scholar Dr. Ngangom Ekasini Miyamgi Thagoloi Joy Shri Khundrakpam Penki Sanamadi Sonia Langol zamna singba miyoi kyana Manipur gi iyong gi phirol sing khudol tamdan ikai kamna botki ningsing biai ngasi ayu angan mari Imphal gi Palace compound leiba MSF DS amadi Manipur State Film and Television Institute ki complex satuna yengkhiba loinana Govindaji Temple sangduna kurum zakhi tongno khoirambal ima kaithel leiriba ima leimaril sidabibu aroiboina kurum zaduna Tripura gi tam Imphal thadokhiadi Makasa tharakpoina to papomna Little Flower School na ayaba lauduna anopa class hapsilamle SSUM Manipur lengan athubuda pre-primary education ki policy putho
Directorate of Education S Zonal Education Office ZEO natragana mari lenaba loisang sing amatig ayaba loram patawdana Little Flower School na Huralonada KG gi anopa class hanglam lehina Socialist Student Unions Manipur gi Publicity and Information Secretary na khuyek pidun thadorakpa siolaman haidi mahiroi kya gi ahalaman kya gi lakpo wakata SSU amana kupna thigatpada kanun khudingmak thugairaga Little Flower School na tauningbada tawduna lairamba thengnarakibani Lub asina mari lenaba kudimak wari sanaduna mari makong kudimak khang mangamkibani Manipur lengan atubu matamna pre-primary education gi matana sabsaba polisi ma puthokpiyo Manipur gi mapum kyada kids care center mayam ama linkhalakli lebak thibadi Manipur lenga kyoiba masagi kanglo leijaram daba si kunai goin lebak thibani pre-primary education bu kunai na mahiru emagi lebak lebna foundation oina khanari luraba tangaki tangai fadaba kanglon leitragadi karamna apapa kunai semangam gadoribano Little Flower School na towning bada tawbi yaroi miyam khangna admission process pangthokadabani nauna huraluna da ming chansinbagi thabak kudaka lepkadabani hainasu seurolosinasu makhatana khangalakli atopa pawmadana mo Zora Zazo amadi Laisa Zazoga MNPF kamari lainade Ngar Impal is amadi Impal West District Police ki Special Command Unit amadi Urkul District Police ki apun matim na phare hariba Zora Zazo amadi Masanapi Laisa Zazo Manipur Naga People's Friends MNPF ka karigumba hiram amata da mari lainade haina lub asigi Publicity Secretary Thomas Newmine thadorakpa sirulaman haidi Seoladuna hai tha asigi sachat ahumda Urkul gi bazar manung na pom pakhayan khibasingi Thaudok the CNA amasung MNPF ki khusu khulai puthok pusin tawbada CNA haina maral thangjindana misam phajinbagi thawong si Manipur Police Commando na thijinbada haisingdaba madi athuba matamna kanagumba kharada maral sijilaga miya mamangda MNPF lan uhonana basinba thorangni police na minung silaitana phabi riba Zora Zazo asi yengang pokpi bazara sa athoma yolaga sel tanduna yamna wana hingna bahotna jaribi misakne madi masanupi Laisa Zazo asi mamana wana honaduna Birangol College ta graduation tamhalibi amani hauji graduation tamna laikai gi angang singbu tuition tawduna sel tanjari bimiyoini hada urkhul da mathang bom pukhayan khibegi thawdo asi Nationalist Council of Kanglei Kawa Organization asina tawbune haina claim tarakre masina taklibadi Manipur Police Commando gi thijinbada haisingdaba madi makhoigi haisingdaba singadu kupsindana bo honabada moral itaba karisu khangsadaba misam nupi angang singda ngami haibigi matagu moral thangjinduna pharag FIR pansinduna police custody da namsinduna award anai tawbi basi human right violate tawbani loinana thawong asina Manipur Police ki sakhataba amadi asonbadu uthokjabani Misambu State Police Force na fazalaga asiguma sumnaba moral toina thangjinba maram na ngasi Manipur miyam na Manipur Police ki matak thajaba ngamdaba amasum akipa poklibani Manipur Police na senja thumja tawduna misam singbu akipa pokhanabegi mohta police ki mathau sumna tawduna miyam na nakhoi laibigi wakal sakthokjaba mari thajabal helu hairenasu pausna makhatana phongdorakli Makasa tharakpo ina kanglei paki mera news te geto pamaroi bi pausung myamna thamjage airport na lamlauksin bada LLI project ki canal yaukhibadegi langthawal furamakong gi lakolda ising yorok pangamdre file photo CMN Birena hakthingna LLI project ki canal mari lenaba engineer sing yengsin kiba Sai kuntra ro mathau to ngamdun leiruraba loktak lip irrigation project si Chief Minister N Birena asopo thaudang logduna hauzik mai pak na function tawduna LLI na kon mapam singda ising phongan bahore adubu LLI gi pump house number 2 tera uraktigi Imphal low level canal na nauriya pakhang lakpi ising manungsana langthawal furamakong phau gi lakul singda ising phangan gadabadu phangan mangamdre hiramasi gi matangda Loktak Lip Irrigation Farmers Development Organization gi President and Sanajawbuna Pauksi asida phongdorapagi matunginadi LLI project ki Imphal low level canal si langthawal furamakong yauduna maphamdugi lakol singdi ising pirami adob Imphal International Airport sakthokpagi lam lauksinbada malum water supply mayadagi ningombam phawbagi canal hana sauna leramadu lam khopsinbada yaukre maduna LLI gi Imphal low level canal singi sarwasi Langthawal Furamakong gi Nambul Turel gi tainagadabani airport sakthokpada LLI gi canal yaukhibana maramoiduna nauriya pakhang lakpi AC gi manungsana Langthawal Furamakong ningombam lakol singna hauzik LLI gi ising tharakpada phangan mangamdabani haidi
Mang na hai airport saukthokpada LLI gi kenel gi lam lauksin ki basi mari leinaba Manipur lainga ki Water Resources Department khanghodabra khangma taragadi langthawal fura makong gi lakol singde LLI gi ising yawhanaba Imphal low level kenel adu makhatana sempham thokpani hiramasi gi matangna Water Resources Department amasa gi tokpom thokthabo adu matam sana pangthoknabadagi LLI gi ising asi nauria pakhang lakpa AC gi manungda leiriwa ningombam amadi langthawal fura makong gi lakol singda yawhanba ngamdabani hari Mangna makhatana phongdokibadi airport ki lam lauksinbada LLI gi kenel yaukibasi Water Resources Department na khangna ayaba pikhiba taragana makhatana langthawal fura makhong amadi ningomam gi lakol yaunaba LLI gi Imphal low level kenel karigi damakta makhatana sem khidri bano haibadu Water Resources Department na leba miyam khangna singdokpam thui loinana makhatana Imphal low level kenel gi saru asi semduna LLI gi ising langthawal fura makhong amadi ningomam khulgi lakol singda ising phanganduna kumbi Kalen naidana laubi ki thabak tawbu yanaba honabiyu haidenisu pausna makhatana phongdorakli Makasa tharak poina to pawmana mafam ani dagi nupi ama yauna miyeni heroin powder ga konana fare amanan thoktuna senkre ngara numidang wairam pung ahumlom tapa matamda sugunu police ki timamana Zaubeng village area routine patrolling satlingai matamna nupi ani amna singnene oiba mong da lakpada police na lepna bakhan bada manak nakpada leibada yumamada chensin kibadagi nupi ama phare aduga nupi ama na mahakna purakpa bag ani hundoglam daga sen khraidi police na phara ba nupi adugi maming em Carolins Sinkolhing hawkip sai kungani thoi mapurai ba lalpi zau sai kungum doi kawi laifam ti zaumun village tagini Sugunu pamang laikai degini faraba nupi asi sugunu area da leba drugs aba miwesingda drugs supply tawbuni khangle aduga nanthok tuna sian khraba nupi adugi mamingna nengsuan zau sai humfu mapuroiba laikhidrawa pausuan zau kawi zau bang village tagini hari nupi ani adugi fangkiba bag manungda tobacco can taraga mapanda hablamba heroin powder gram sam ga kuntraga mapan yorama thenaki heroin powder adugi mamal lising nifuga trek sahum ga kuntra rongi oigani hari Faraba nupi ani durigi phangba heroin powder aduga kona na sugunu police station na makhata logi tabak lokotnaba sinakra hari amaram nangara numidang pung taren makhairam taba matamna irilbung police ki kangbuna kairau major inkhol IVR road teki basikong taba lamida freaking checking ki thabak sathaba matamda nupa mamanak nakpa yumda sensin ki hari khudakta police ki timaduna yum madu koisilaba matungna manungda sangduna magistrate amagi mamangna thibu humagi thabak sathabada imung adugi phamung amagi makhada bottle anida haptuna thamnamba number 4 recover tawba ngamle loinana sensin kiba miyoi adusu fagale hari fagalaba miyoi adugi maming ziol hak sai kunga taruk nasir kawi laifam kairau major inkhol dagini mangondagi gram tara phangli amasum number 4 sing adu Novitas plastic bottle anida habraga thamnamani faraba miyoi si mangondagi phangli number 4 ga kona na irilbung police ta kusnakre police station sin suma khatana thijin humjin bagi thabak sathare hari Hausi koi na di miyam pau sumatanga sen lusinjarage masu miyam puna na wabdet ngamina sen su senel sigi mekidigi miyang ifam na thamjari